आकाशवाणी इम्फाल लांथोकचरी पावी सक्तम सक्तम असिदा गृह मंत्री अमित शाह की मणिपुर खोंसत लालहौलुप सिंगी मियोय निफु हुमदोय खुलाई थादोक्तुना सरकार चंगजरखिबा राज्यपाल नुपी मचा महिरोय सिंग द पोलम कया यंथोखिबा मणिपुर तोंगान तोंगान हराव कुमै पांथोकनखिबा अमसुंग पुवारीगा सागोनरिबा खुजाइलोक तुरेल कन्नबगी मतंगदा अखोगी मोरे पाउमी लाइसांगतेम ब्रुजेंदगी अखनबा पाउदम केंद्र की गृह मंत्री अमित शाह नुमित निनी की खोंगसता सगोल से नुमित की नुमिदांगदा इम्फाल दे थुंगलखी केंद्र की मंत्री असिना इराय नुमित तोंगान तोंगान बा साखोत थौरांगी प्रोजेक्ट सिंग संगा की खरामना जत्रा हुनकी श्री शाहना नुमित अदुदा हाइंगांग सिंग द लेबा इबुदौ मार्जिंग पोलो कॉम्प्लेक्स सागतबा फिट साम कुनिथोय वांगबा पोलो सानरेगी मितम अमदी चुराचांदपुर द लेबा चुराचांदपुर मेडिकल कॉलेज हकथेंगना चतुना संगाखी तुंगदा महागना मोइरांग द लाक्तुना आईएनए हेडक्वार्टर्स कॉम्प्लेक्स दा फुट चाम हुफुमंगा वांगना जाति की फिराल चिंखतकी मसिगी तुंगदा मोइरांगी चेंगई लंपाक्ता पांगथोप थौरम अमदा तोंगान तोंगान प्रोजेक्ट सिंग संगाबगा लोइनना खरामगी उरेप उयुंगसु तमकी मियाम द पीबा वारोल द केंद्र की गृह मंत्री न हाई केंद्र द बीजेपी सरकार न चाही निपान शासन तौरप मतम असिदा अवांग नुपोक राज्य सिंह तंगदु लैताबगा लोइनना चाखुत खोंगथांगदा मांगजिल थाबा ngamle प्रधानमंत्री नरेंद्र मोदी मसामंगना हौखिबा चाही निपान असिदा अवांग नुपोक राज्य सिंह की चाखुत थौरांगी दमक खोंगचत यांखै माथोइरक चतख्रे मसिगा लोइनना लुपा कोटी लाख 3,95,000 अवांग नुपोक राज्य सिंह की चाखुत थौरांगी दमक थादखे श्री शाह न हाई मोदी जी ने उत्तर पूर्व को जोड़ने का काम किया क्योंकि रोड बने सभी राजधानियों तक 8 राजधानियों तक रेलवे पहुंचा रहे हैं एयर कनेक्टिविटी भी बढ़ रही है मगर ये बहुत छोटी बात है ये तो रुपयों पैसों से होता है मोदी जी ने दिल से दिल का रिश्ता जोड़ने का काम किया है हमारे नॉर्थ ईस्ट के भाइयों को मोदी जी ने अपनी संवेदनशीलता से अपनी कर्मठता से अपने बड़े हृदय के साथ एहसास दिलाया है कि मेरा ये नॉर्थ ईस्ट महान हिंदुस्तान का महान भारत का हिस्सा है और पूरा भारत नॉर्थ ईस्ट पर गर्व करता है 8 साल के कम समय के अंदर नॉर्थ ईस्ट के अंदर भारत सरकार ने कुल मिलाकर 3.45 लाख करोड़ रुपीस इन्वेस्ट करने का काम नरेंद्र मोदी सरकार ने किया इंसर्जेंसी को समाप्त कर दिया और मणिपुर के 6 जिलों से अपसपा हटाने का काम ये भारतीय जनता पार्टी की सरकार ने किया है मित्रों और मुझे भरोसा है कि ब्लॉकेड निर्भर मणिपुर से आत्मनिर्भर मणिपुर की यात्रा मणिपुर को विकास की ओर ले जाएगी लमदम सिगी लालौलुप सिंह याउना तोंगान तोंगान बा लालौलुप कयागी पुन्ना केदर निफु हुमदोय थांगजा निमिता खुलाई थादोक्तुना सरकार चंगजरखरे खुलाई थादोक्तुना चंगजरखलबा केदर सिंह अदुबु ओकपगी थौरम अमा इम्फाल की अहानबा मणिपुर राइफल्स की बकेट हॉलदा मुख्यमंत्री नोंगतोम बीरेन सिंह याउना पांगथोकके खुलाई थादोक्तुना चंगजरखलबा केदर सिंह अदुगी मनुंगदा KYKL की 13 KCP की 13 PLA RPF KCP N अमसुंग UNLF की केदर मंगा प्रिपाक प्रो की केदर अनि अमसुंग प्रिपाक अमदी NACNU की केदर अममम याउरी मखोइना सरकार चंगजरक मतमदा तोंगा तोंगा खुलाई 13 रोम सुलोइन रखी श्री बिरेना सरकार चंगजरक लालहौलुप सिंह की केदर सिंह अदुबु तरामना ओकलदुना हाई अखोइ मसेल अमगा मतेंग पांगनबा अमदी कांगलुप खुदिंगमंगना अमत ओइदुना अफबा मणिपुर अमदी अपुनबा भारत अमा पुरकपा ngamgani श्री बिरेना हाई Under the ever leadership of the Honorable Prime Minister Narendra Modi ji, we are opening the door openly. Now, what is us? How brings the what is our Zarirong United Front? I say like the leader signed the more than around 150 cadres. Cessation of operation, monitoring committee same Valley base ki sili now since okay. Talk how great Obama. I can see disclosed over. We are going positively. But here I want to appeal to all the agencies operating in the state of Manipur. We should be united. We should be cooperative each other. We should help each other. We should communicate each other because we are doing all these things for the betterness of our nation, India. इम्फाल की कोनुंग ममांग द लेबा मणिपुर स्टेट फिल्म डेवलपमेंट सोसाइटी की ऑडिटोरियम दा राज्य की राज्यपाल ला गणेशन याउना पांगथोकिबा थौरम अमदा खनगलबा नुपी मसा सिंह द पोलम कया येंथोखरे येंथोकिबा पोलम सिंह अदुदा स्मार्ट प्रोजेक्टर साना खोनबा की पोलम सिंह टिफिन अमदी इसिंग हामना बोतल याउबा बैग अमदी साइकिल न चिंगबा याउखी
Philanthropic event ama oina pangthokiba thorom aduda Kendragi Mapal Thorom amadi Siksya Rajya Mantri Dr. R.K. Ranjan su saruk yaki. Thorom aduda Rajyapal La Ganeshena maki warolda lamdam asigi sothoriba miyoi singda amadi miyamda kanaba piba thabak thorom kaya paikatuna haurokliba naharol singda thaunagi inot ama hapli maramaduna asiguma thorom sing asi rajyagi kasin koya yongna sandokpa amasung khanganba mathau tai Rajyapal na hai. Let us all together pay homage to Diana Rajkumari. I am fully confident that the Adesina Research Foundation will be continuing accomplishment of various philanthropic activities in different parts of the state to disseminate the message of having quality education in life. And my dear students who have received different items from the Adesina Research Foundation today must endeavor to follow the footprint of Diana Rajkumari, and I, on my own behalf, pray the Almighty for a long life to accomplish the task and achieve your goals and fulfill the hope of your life. Manipur si picture busu tongan masagi nat chatnabi lining laisol amadi harau kumai ni chingba pangthokpa lamdam ama oire mataw asumna haukiba chayol asida Manipur tongan harau kumai sing pangthokna duna amata oiba amadi ichilina oibagi nungsi mari adu uba phangkhre. Manipur maru aina maitei singi imoinu irat thauni gi thauram lepapupa numita paksana pangthoknaki. Kumai asina lakpada miyoi kayana imoinu imagi maphamna athenpot kachaduna lantumgi awara pa laitanaba thauni jaki. Chaubi Laidin bi nang di Tarit sen punung da leiraga la leimani do imau Loi mom phaukai nung da su phawoi bini do imau Amaromda imoinu irat thauniga mari lenyana Rajyagi Fisheries Department na ahanba oina ngagi mela ama hapta kangjaibungda pangthokki. Atopa amana Jelerong Phurupki khwaidigi chawba lawrok kumai gan ngai chanabi amadi harau tayambaga loinana yumsa kaisa numitagi hauna pangthoknaki. Manipurgi tongan mafamsingda kumai asi pangthoknarabasu mapungoba gan ngai kumai Imphal East ki kaikhuda pangthokki. Maduda Rajyagi Mantri sing amadi MLA sing saruk yaki amadi natki jagoi isai utki. Lamdam sigi furup ama oiriba paumai singi paumai thauni thauramsu numit humni chumna sayol asida pangthoknaki kumai adu hokdokpagi thauram ama Chenapati jilagi paibung khulenda Mukhya Mantri Nongthomam Biren Singh yauna pangthokki thauram adu da wangangbada Mukhya Mantri Nongthomam Birena Rajya sida amatu oibagi wakalon puraknabagi damak lamdam asida leiriba mipung kudimangna amaga pau phaunubagi tangai padaba leiri haina phongdokki mangna hai akoi paumai gi ichalinau ichalchesingna farming da duki madik thawai yaugdana aina yam nungaiba ayamba aina lakpa matamda helicopter gi uba matamda deforestation si paksana tokte jung cultivation ni mauta trash cultivation tokbudon ui mase yamna encourage wai ekoi government asu hujiksi shifting jung cultivation tokbugi mauta trash cultivation si da koi emphasis pinana ba masida da farmers sing da kana ba pinana ba loan pinana ba isingi facility provide tongna ba ina koi scheme ma kan semaga kan honori aduna yamna nungai ba masai greenery mayam ma ai Senapati area gi state uba phange Lamdam asida tongan ba kanglup singi ariba matamdagi sagona duna lakpa mafam kaya marang kaina leiri asigumba puwari ga sagona ba turel singi manungda Manipur gi ngamkhai sahar more phauduna cheliba khuzailuk turel asisu amani matam kharagi mamangdagi phibam sokchin duna leraklaba turel asigi phibam amuk na hongna na phagathanbagi matangda lokhalakpa khongthang amagi paudam aikhogi more paumi laisangthem brojendradagi taminasi Ekogi more town mayamoktada cheliba yamna maru oiba turel ama oiriba khujairok turel asi Manipur gi puwari ga sagonaraklaba adugumba turel aduni masigi turel asigi horofom asi more dagi kilometer 10 mung chalaga leiba mafam adudigi ni
ꯃꯁꯤ ꯍꯧꯖꯤꯛ ꯈꯨꯗꯦꯡ ꯊꯥꯕꯤ AR ꯂꯩꯔꯤꯕ ꯆꯤꯡꯗꯣꯟ ꯑꯁꯤꯒꯤ ꯃꯄꯥ ꯑꯣꯏꯔꯞ ꯑꯗꯨꯋꯥꯏꯗꯒꯤꯅꯤ ꯃꯁꯤꯅ ꯂꯥꯏꯔꯣꯛ ꯇꯨꯔꯦꯜꯒ ꯇꯤꯟꯅꯔꯒ ꯃꯦꯃꯥ ꯇꯥꯟꯅ ꯆꯦꯜꯂꯤꯕ ꯂꯣꯛꯆꯥꯎ ꯇꯨꯔꯦꯜꯗ ꯇꯤꯟꯈꯤꯕꯅꯤ ꯃꯁꯤꯒꯤ ꯇꯨꯔꯦꯜ ꯑꯁꯤꯒꯤ ꯑꯁꯥꯡꯕ ꯑꯁꯤ ꯀꯤꯂꯣꯃꯤꯇꯔ 35 ꯑꯣꯏꯒꯅꯤ ꯃꯁꯤꯒꯤ ꯇꯨꯔꯦꯜ ꯑꯁꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯇꯥꯛꯄꯤꯔꯝꯕꯗ ꯃꯇꯝ ꯑꯃꯗ ꯍꯤꯟꯗꯨ ꯂꯥꯏꯅꯤꯡ ꯁꯟꯗꯣꯛꯂꯝꯕ ꯃ꯭ꯌꯥꯟꯆꯥ ꯁꯥꯟꯇꯤꯗꯥꯁ ꯒꯣꯁꯥꯏꯕꯨ ꯁꯤꯠꯁꯥꯏ ꯃꯣꯔꯥꯝꯕ ꯍꯥꯏꯅꯁꯨ ꯈꯪꯅꯕ ꯅꯤꯡꯊꯧ ꯄꯥꯝꯍꯩꯕꯒꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯟꯕꯅ ꯈꯨꯖꯥꯏꯅ ꯊꯥꯔꯒ ꯑꯔꯣꯏꯕ ꯌꯥꯍꯤꯞ ꯇꯥꯜꯍꯟꯈꯤꯕ ꯇꯨꯔꯦꯜ ꯑꯗꯨꯅꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯈꯣꯏꯖꯥꯔꯧ ꯇꯨꯔꯦꯜ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯆꯥꯎꯈꯠꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯤ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯄꯒ ꯂꯣꯏꯅꯅ ꯒꯥꯔꯕꯦꯖ ꯁꯤꯁꯇꯦꯝ ꯅꯤꯡꯊꯤꯅ ꯂꯩꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯨꯔꯦꯜ ꯑꯁꯤ ꯍꯧꯖꯤꯛ ꯌꯦꯡꯕꯗ ꯌꯥꯝꯅ ꯐꯤꯕꯝ ꯆꯥꯗꯕ ꯑꯃꯗꯤ ꯑꯃꯣꯠ ꯑꯀꯥꯏ ꯄꯤꯛ ꯊꯜꯂꯕ ꯑꯆꯧꯕ ꯐꯠꯇ ꯍꯥꯎꯗꯤ ꯂꯪꯊꯣꯛꯐꯝ ꯑꯃ ꯑꯣꯏꯁꯤꯜꯂꯛꯄꯗ ꯃꯣꯔꯦꯗ ꯂꯩꯕ ꯆꯤꯡꯃꯤ ꯇꯝꯃꯤ ꯈꯔꯅ ꯄꯨꯟꯁꯤꯜꯂꯒ ꯇꯨꯔꯦꯜ ꯑꯁꯤ ꯀꯟꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯂꯨꯞ ꯑꯃ ꯁꯦꯝꯗꯨꯅ ꯈꯨꯖꯥꯏꯔꯣꯛ ꯂꯥꯏꯔꯣꯛ ꯏꯟꯚꯥꯏꯔꯣꯟꯃꯦꯟ ꯄ꯭ꯔꯣꯇꯦꯛꯁꯟ ꯀꯃꯤꯇꯤ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯑꯁꯤꯅ ꯇꯨꯔꯦꯜ ꯑꯁꯤꯕꯨ ꯂꯨꯅ ꯅꯥꯟꯅ ꯊꯝꯅꯕꯒꯤ ꯄꯥꯟꯗꯝꯗ ꯁꯦꯡꯕꯒꯤ ꯊꯕꯛ ꯀꯟꯅ ꯆꯠꯊꯔꯛꯂꯤ ꯀꯃꯤꯇꯤ ꯑꯁꯤꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟ ꯑꯃꯗꯤ ꯇ꯭ꯔꯦꯖꯔꯔ ꯎꯅꯔꯨꯕꯗ ꯑꯁꯨꯝꯅ ꯄꯥꯎꯗꯝꯂꯛꯏ ꯑꯩꯒꯤ ꯃꯤꯡ ꯀꯥꯏꯈꯣꯂꯥꯜ ꯍꯥꯎꯀꯤꯞ ꯀꯧꯖꯩ ꯈꯨꯖꯥꯏꯂꯣꯛ ꯑꯦꯟ ꯂꯥꯏꯂꯣꯛ ꯑꯦꯟꯚꯥꯏꯔꯣꯟꯃꯦꯟ ꯄ꯭ꯔꯣꯇꯦꯛꯁꯟ ꯀꯣꯃꯤꯇꯤ ꯀ꯭ꯂꯤꯞꯀꯣ ꯍꯥꯏꯔꯤꯕ ꯀꯃꯤꯇꯤ ꯑꯁꯤꯒꯤ ꯆꯤꯌꯔꯃꯦꯟ ꯑꯣꯏꯅ ꯊꯧ ꯄꯨꯔꯤ ꯀ꯭ꯂꯤꯞꯀꯣ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯃꯣꯔꯦꯒꯤ ꯌꯥꯝꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯔꯤꯕ ꯇꯨꯔꯦꯟꯁꯤꯡꯒꯤ ꯃꯅꯨꯡꯗ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯔꯤꯕ ꯈꯨꯖꯥꯏꯂꯣꯛꯀ ꯂꯥꯏꯂꯣꯛꯄꯨ ꯀꯟꯅꯅꯕ ꯄ꯭ꯔꯤꯖꯔꯚ ꯇꯧꯅꯕ ꯆꯤꯡꯃꯤ ꯇꯝꯃꯤ ꯃꯔꯛꯇ ꯋꯥꯈꯜ ꯃꯥꯟꯅꯕ ꯑꯩꯈꯣꯏ ꯈꯔ ꯄꯨꯟꯁꯤꯜꯂꯀꯥꯟꯗ ꯁꯦꯝꯈꯤꯕꯅꯤ ꯀ꯭ꯂꯤꯞꯀꯣ ꯍꯥꯏꯕꯁꯦ ꯃꯅꯤꯄꯨꯔꯒꯤ ꯍꯤꯁꯇ꯭ꯔꯤꯒꯁꯨ ꯁꯥꯒꯣꯟꯅꯗꯨꯅ ꯂꯥꯛꯂꯤꯕ ꯇꯨꯔꯦꯟ ꯈꯨꯖꯥꯏꯂꯣꯛꯀ ꯂꯥꯏꯂꯣꯛꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯄꯨꯟꯅ ꯁꯤꯡꯃꯤꯟꯅꯔꯒ ꯀꯜꯍꯧꯕ ꯌꯥꯝ ꯃꯊꯧ ꯇꯥꯏ ꯍꯧꯖꯤꯛꯀꯤ ꯐꯤꯕꯝꯁꯤꯗꯒꯤ ꯍꯦꯟꯅ ꯃꯣꯠꯁꯤꯜꯂꯛꯑꯒꯗꯤ ꯐꯤꯕꯝꯁꯤ ꯌꯥꯝ ꯂꯨꯁꯤꯜꯂꯛꯀꯅꯤ ꯑꯗꯨꯒ ꯑꯃꯣꯠꯄ ꯃꯌꯥꯝꯗꯨꯗꯒꯤ ꯊꯣꯔꯛꯄ ꯇꯤꯟ ꯀꯥꯡ ꯃꯅꯝ ꯃꯍꯤꯛ ꯃꯌꯥꯝꯗꯨꯅ ꯑꯩꯈꯣꯏꯗ ꯐꯠꯇꯕ ꯂꯥꯏꯅꯥ ꯃꯌꯥꯝ ꯄꯤꯔꯛꯀꯗꯣꯏꯅꯤ ꯑꯩꯈꯣꯏꯒꯤ ꯑꯀꯣꯏꯕ ꯑꯦꯟꯚꯥꯏꯔꯣꯟꯃꯦꯟ ꯁꯦꯡꯕ ꯂꯨ ꯅꯥꯟꯅ ꯊꯝꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯑꯆꯧꯕ ꯊꯧꯗꯥꯡꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯇꯨꯔꯦꯜ ꯑꯩꯈꯣꯏꯒꯤ ꯑꯦꯟꯚꯥꯏꯔꯣꯟꯃꯦꯟꯁꯤ ꯁꯦꯡꯅ ꯊꯝꯕ ꯇꯥꯔꯒꯗꯤ ꯍꯛꯆꯥꯡ ꯁꯦꯡꯂꯛꯀꯅꯤ ꯍꯛꯆꯥꯡ ꯁꯦꯡꯕ ꯍꯥꯏꯕꯁꯤ ꯋꯥꯈꯜ ꯁꯦꯡꯂꯛꯀꯅꯤ ꯑꯗꯨꯒ ꯋꯥꯈꯜ ꯁꯦꯡꯕ ꯍꯥꯏꯕꯁꯤ ꯑꯐꯕꯗ ꯈꯟꯕ ꯅꯨꯡꯁꯤꯅꯕ ꯆꯥꯎꯈꯠꯄ ꯂꯤꯡꯖꯦꯜ ꯃꯥꯟꯅꯕ ꯔꯣꯝꯗ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯃꯥꯏ ꯑꯣꯟꯁꯤꯜꯂꯛꯀꯗꯣꯏꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯇꯨꯔꯦꯟ ꯈꯨꯖꯥꯏꯂꯣꯛꯀ ꯂꯥꯏꯂꯣꯛꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯑꯃꯨꯛꯇꯪ ꯀꯟꯁꯤ ꯇꯨꯡꯒꯤ ꯃꯤꯔꯣꯜ ꯁꯤꯡꯒꯤꯁꯨ ꯃꯣꯏꯒꯤꯗꯃꯛꯁꯨ ꯈꯜꯂꯀꯥꯟꯗ ꯂꯨ ナꯟꯅ ꯊꯝꯕꯤꯔꯁꯤ ꯍꯥꯏꯖꯅꯤꯡꯉꯤ ꯇꯨꯔꯦꯟ ꯁꯦꯡꯕꯒꯤ ꯊꯕꯛꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯊꯥ 3-4 ꯍꯣꯏ ꯃꯃꯥꯡꯒꯤ ꯆꯍꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯐꯣꯔꯦꯅꯔ ꯊꯣꯃꯥꯁ ꯀꯧꯕ ꯑꯃ ꯖꯔꯃꯟꯗꯒꯤ ꯂꯥꯛꯑꯒ ꯃꯥꯅ ꯂꯨꯆꯤꯡꯉꯀꯥꯟꯗ ꯑꯩꯈꯣꯏ ꯇꯨꯔꯦꯟꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯃꯁꯤ ꯇꯨꯔꯦꯟ ꯃꯇꯥꯏꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯣꯀꯦꯜꯗꯒꯤ ꯊꯣꯛꯂꯛꯑꯀꯥꯟꯗ ꯁꯦꯡꯕꯁꯦ ꯑꯗꯨꯝ ꯊꯕꯛꯁꯦ ꯇꯧꯔꯒ ꯑꯗꯨꯝ ꯂꯥꯛꯏ ꯑꯗꯨꯒꯤ ꯀꯣꯟꯅ ꯃꯣꯔꯦꯗ ꯂꯩꯔꯤꯕ ꯏꯁꯇꯔꯟ ꯁꯥꯏꯟꯁ ꯁ꯭ꯀꯨꯜꯒ ꯒꯦꯠꯋꯦ ꯁ꯭ꯀꯨꯜ ꯑꯅꯤꯒꯤ ꯑꯣꯖꯥꯁꯤꯡꯒ ꯁꯥꯇ꯭ꯔꯁꯤꯡꯒ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯃꯇꯝ ꯈꯔꯁꯤ ꯑꯗꯨꯝ ꯁꯦꯡꯉꯒ ꯂꯥꯛꯏ ꯁꯔꯀꯥꯔꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯂꯩꯉꯥꯛꯇꯒꯤꯁꯨ ꯃꯤꯠꯌꯦꯡ ꯆꯪꯕꯤꯅꯕ ꯃꯣꯏꯅꯁꯨ ꯑꯩꯈꯣꯏꯒꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯒꯤ ꯑꯣꯏꯕ ꯍꯦꯜꯞ ꯇꯧꯔꯛꯅꯕ ꯑꯩꯈꯣꯏꯅ ꯃꯦꯃꯣꯔꯦꯟꯗꯝꯁꯤ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟ ꯁꯤꯡꯗꯁꯨ ꯑꯗꯨꯒ ꯑꯩꯈꯣꯏ ꯂꯣꯀꯦꯜ MLA ꯁꯨ ꯑꯣꯏꯕ ꯑꯩꯈꯣꯏ ꯃꯤꯅꯤꯁꯇꯔꯁꯨ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ ꯃꯤꯅꯤꯁꯇꯔ ꯁꯥꯔ ꯂꯦꯠꯄꯥꯎꯗꯁꯨ ꯑꯩꯈꯣꯏꯅ ꯃꯦꯃꯣꯔꯦꯟꯗꯝꯁꯨ ꯄꯤꯁꯤꯟꯈ꯭ꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯥꯔ ꯂꯦꯠꯄꯥꯎꯅ ꯃꯇꯦꯡꯁꯨ ꯑꯗꯨꯝ ꯈꯔ ꯄꯥꯡꯕꯤꯈꯤ ꯑꯗꯨꯒ ꯊꯕꯛꯁꯤ ꯐꯖꯅ ꯇꯧꯅꯕꯅ ꯃꯥꯅ ꯑꯩꯈꯣꯏꯗ ꯃꯣꯇꯤꯚꯦꯁꯟꯗꯨꯁꯨ ꯄꯤꯈꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏꯅ ꯊꯕꯛꯁꯤ ꯄꯥꯏꯈꯠꯂꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯑꯋꯥꯕ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯑꯗꯨꯝ ꯂꯥꯛꯇꯨꯅ ꯂꯩ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯗꯒꯤ ꯂꯩꯔꯤꯕ ꯂꯣꯀꯦꯜ MLA ꯑꯣꯅꯔꯦꯕꯜ ꯃꯤꯅꯤꯁꯇꯔ ꯁꯥꯔ ꯂꯦꯠꯄꯥꯎꯒꯁꯨ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤ ꯐꯥꯎꯅꯕꯁꯤ ꯀꯣꯃ꯭ꯌꯨꯅꯤꯀꯦꯁꯟ ꯒꯦꯞꯁꯤ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯊꯦꯡꯅꯗꯅ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯛꯏ ꯑꯗꯨꯒ ꯑꯩꯅ ꯄꯟꯖꯅꯤꯡꯕꯗꯤ ꯃꯣꯔꯦꯗ ꯑꯩꯈꯣꯏꯒꯤ ꯁꯣꯂꯤꯠ ꯋꯦꯁ ꯃꯦꯅꯦꯖꯃꯦꯟ ꯁꯤꯁꯇꯦꯝꯁꯤ ꯑꯩꯈꯣꯏꯅ ꯌꯦꯡꯕꯗ ꯐꯦꯜ ꯑꯣꯏꯔꯦ
ꯃꯁꯤ ꯑꯩꯈꯣꯏ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝ ꯐꯖꯅ ꯑꯃꯨꯛꯇꯪ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨꯁꯦ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤ꯫ ꯑꯩꯒꯤ ꯃꯤꯡ ꯊꯧꯅꯥꯎꯖꯝ ꯁꯦꯈꯔꯖꯤꯠ ꯀꯧꯖꯩ, ꯀ꯭ꯂꯦꯞꯀꯣꯒꯤ ꯇ꯭ꯔꯦꯖꯔꯔ ꯑꯣꯏꯅ ꯐꯝ ꯄꯨꯖꯔꯤ꯫ ꯃꯣꯔꯦ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯃꯔꯨꯑꯣꯏꯕ ꯕꯣꯔꯗꯔ ꯇꯥꯎꯟ ꯑꯃꯅꯤ꯫ ꯕꯣꯔꯗꯔ ꯇꯥꯎꯟ ꯑꯁꯤꯗ ꯃꯔꯨꯑꯣꯏꯕ ꯇꯨꯔꯦꯜ ꯑꯅꯤꯅ ꯐꯥꯎꯗꯨꯅ ꯆꯠꯂꯤ꯫ ꯇꯨꯔꯦꯜ ꯑꯅꯤꯗꯨꯗꯤ ꯈꯨꯖꯥꯏꯂꯣꯛ ꯑꯃꯁꯨꯡ ꯂꯥꯏꯂꯣꯛꯅꯤ꯫ ꯈꯨꯖꯥꯏꯔꯣꯛ ꯍꯥꯏꯔꯤꯕ ꯇꯨꯔꯦꯜ ꯑꯁꯤ ꯊꯥꯏꯅꯒꯤ ꯄꯨꯋꯥꯔꯤꯒ ꯌꯥꯝꯅ ꯃꯔꯤ ꯂꯩꯅꯕ ꯇꯨꯔꯦꯜ ꯑꯃꯅꯤ꯫ ꯆꯤꯡꯃꯤ ꯇꯝꯃꯤ ꯑꯅꯤꯒꯤ ꯌꯨꯅꯤꯇꯤ ꯁꯥꯒꯠꯄꯗ ꯇꯨꯔꯦꯜ ꯑꯁꯤꯒꯤꯁꯨ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯊꯧꯗꯥꯡ ꯑꯃ ꯂꯩ꯫ ꯃꯔꯝꯗꯤ ꯈꯨꯖꯥꯏꯂꯣꯛ ꯍꯥꯏꯔꯤꯕ ꯇꯨꯔꯦꯜ ꯑꯁꯤ ꯆꯤꯡꯃꯤ ꯇꯝꯃꯤꯕꯨ ꯑꯃꯥꯡ ꯑꯁꯦꯡ ꯈꯥꯏꯗꯣꯛꯇꯨꯅ ꯍꯤꯟꯗꯨ ꯂꯥꯏꯅꯤꯡ ꯁꯟꯗꯣꯛꯂꯝꯕ ꯁꯥꯟꯇꯤꯗꯥꯁ ꯒꯣꯁꯥꯏꯕꯨ ꯏꯅꯤꯡꯊꯧ ꯄꯥꯝꯍꯩꯕꯒꯤ ꯃꯆꯥꯅꯨꯄꯥ ꯃꯣꯔꯥꯝꯕꯅ ꯈꯨꯖꯥꯏꯅ ꯊꯣꯡꯗꯨꯅ ꯍꯥꯠꯈꯤꯕꯒꯤꯗꯃꯛ ꯈꯨꯖꯥꯏꯂꯣꯛ ꯊꯣꯟꯈꯤꯕꯅꯤ ꯍꯥꯏꯅ ꯑꯍꯟꯁꯤꯡꯅ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯇꯥꯛꯄꯤꯔꯝꯃꯤ꯫ ꯇꯨꯔꯦꯜ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯄꯨꯟꯁꯤꯟꯕꯒꯤ ꯋꯥꯈꯜꯂꯣꯟ ꯁꯥꯒꯠꯃꯤꯟꯅꯁꯤ ꯑꯃꯁꯨꯡ ꯇꯨꯔꯦꯜ ꯑꯁꯤꯕꯨ ꯀꯟꯃꯤꯟꯅꯁꯤ꯫ ꯇꯨꯔꯦꯜ ꯑꯁꯤ ꯃꯃꯥꯡꯗ ꯋꯥꯇꯝ ꯍꯥꯏꯕ ꯃꯣꯔꯦ ꯕꯖꯥꯔ ꯑꯦꯔꯤꯌꯥꯒꯤ ꯁꯣꯂꯤꯗ ꯋꯦꯁ ꯃꯦꯅꯦꯖꯃꯦꯟꯠꯒꯤ ꯊꯧꯗꯥꯡ ꯂꯧꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯅ ꯁꯦꯡꯗꯣꯛꯄꯒꯤ ꯊꯧꯗꯥꯡ ꯂꯧꯔꯝꯃꯤ ꯑꯃꯁꯨꯡ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯖꯔꯃꯅꯤꯗꯒꯤ ꯊꯣꯃꯥꯁ ꯍꯦꯟꯔꯤꯁ ꯍꯥꯏꯕ ꯅꯨꯄꯥ ꯑꯃꯅ ꯇꯨꯔꯦꯜꯁꯤ ꯁꯦꯡꯗꯣꯛꯄꯒꯤ ꯊꯕꯛ ꯇꯧꯔꯛꯄꯤꯔꯝꯃꯤ꯫ ꯃꯣꯏꯁꯤꯡꯕꯨꯁꯨ ꯀ꯭ꯂꯦꯞꯀꯣꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯒꯠꯆꯔꯤ꯫ ꯑꯣꯅꯦꯕꯜ ꯁꯤ.ꯑꯦꯝꯒꯤ ꯃꯤꯠꯌꯦꯡꯁꯨ ꯀ꯭ꯂꯦꯞꯀꯣꯅ ꯆꯤꯡꯁꯤꯟꯖꯔꯤ, ꯃꯔꯝꯗꯤ ꯅꯝꯕꯨꯜ ꯇꯨꯔꯦꯜ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗꯒꯤ ꯍꯧꯖꯤꯛꯀ ꯈꯦꯠꯅꯔꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯑꯣꯅꯦꯕꯜ ꯁꯤ.ꯑꯦꯝꯗ ꯀ꯭ꯔꯦꯗꯤꯠ ꯄꯤꯖꯅꯤꯡꯉꯤ꯫ ꯈꯨꯖꯥꯏꯂꯣꯛ ꯑꯃꯁꯨꯡ ꯂꯥꯏꯔꯣꯛ ꯑꯁꯤ ꯊꯕꯛꯁꯤꯡ ꯑꯁꯤ ꯃꯤꯌꯥꯝꯅ ꯁꯧꯒꯠꯄꯤꯌꯨ꯫ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯁꯤ, ꯁꯦꯡꯃꯤꯟꯅꯁꯤ, ꯆꯥꯎꯈꯠꯃꯤꯟꯅꯁꯤ꯫ ꯈꯨꯖꯥꯏꯔꯣꯛ ꯇꯨꯔꯦꯜ ꯑꯁꯤ ꯄꯨꯟꯅ ꯑꯃꯨꯛꯇ ꯀꯟꯃꯤꯟꯅꯁꯤ꯫ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯃꯈꯥ ꯇꯥꯅ ꯁꯨꯝ ꯇꯨꯔꯦꯜ ꯑꯁꯤ ꯁꯦꯡꯗꯣꯛꯇꯕ ꯇꯥꯔꯒꯗꯤ ꯇꯨꯔꯦꯜ ꯑꯁꯤꯒꯤ ꯐꯤꯕꯝ ꯍꯦꯟꯅ ꯍꯦꯟꯅ ꯁꯣꯛꯆꯤꯜꯂꯛꯀꯅꯤ ꯑꯃꯁꯨꯡ ꯇꯨꯔꯦꯜ ꯑꯁꯤ ꯇꯁꯦꯡꯅ ꯃꯨꯠꯈꯤꯕꯒꯤ ꯐꯤꯕꯝꯗ ꯂꯩꯔꯦ꯫ ꯇꯨꯔꯦꯜ ꯑꯁꯤꯕꯨ ꯁꯦꯡꯅ ꯂꯨ ꯅꯥꯟꯅ ꯊꯝꯒꯅꯤ ꯍꯥꯏꯅ ꯆꯣꯡꯊꯣꯛꯄꯤꯔꯛꯂꯤꯕ ꯀ꯭ꯂꯦꯞꯀꯣꯕꯨ ꯊꯥꯒꯠꯇꯕ ꯉꯝꯗꯦ꯫ ꯀ꯭ꯂꯦꯞꯀꯣꯕꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ꯫ ꯃꯤꯌꯥꯝꯅ ꯃꯈꯣꯏꯈꯛꯅ ꯍꯣꯠꯅꯕꯅ ꯌꯥꯔꯣꯏ, ꯃꯤꯌꯥꯝꯒꯤ ꯀꯣꯑꯣꯄꯔꯦꯁꯟ ꯌꯥꯝꯅ ꯃꯊꯧ ꯇꯥꯏ꯫ ꯑꯀꯥꯁꯕꯥꯅꯤ ꯏꯝꯐꯥꯜꯒꯤ ꯄꯥꯎꯒꯤ ꯁꯛꯇꯝꯒꯤꯗꯃꯛ ꯃꯣꯔꯦꯗꯒꯤ ꯂꯩꯁꯥꯡꯊꯦꯝ ꯕ꯭ꯔꯣꯖꯦꯟꯗ꯭ꯔꯣ ꯃꯩꯇꯩ꯫ आकाशवाणी इम्फाल की इपाव कांगबुन पुथोकपा चयोल की पाव की सक्तम लोइजरे अइबा थोकचोम जोगेंद्रजीत पुथोकपा गिन गांगते तेंगबांग बसिंग जिबलता सरांगथेम अमसुंग थोकचोम हेरोजीत लिजखिवी निंगथौखोंगजम सुनी।